Manipur Laingak na logi wamada pariba nongmeising numit 15 gi manungda laingak ta pikhalaktrabadi akanba thabak laukatlagani haina wafam sing thamkhrabagi matung ngarang KUKI Militant singna Phougakchao Ikhai da landarak khre haukiba numit kharani asida KUKI Militant singna maitai khul singda bom amadi nongmeising kapsinduna landabagi thawung sing lepluraba matung ngarang numidangda Bishnupur district ke Phougakchao Ikhai da bom amadi nongmeising kapsilakre Thaudok thofam dagi fangba paw amana hai ngarang numidang wairang pung 3 rom tarakpada ikhang khangaudana KUKI Militant singna tera khungsang bige maninglomda leiba tharoi khol dagi bom kapsinduna lakadaba horakhe adumakpu khul ngakliba amadi micham yamda thoidopa so open nangkide bom pokhai bagi makhol tabadagi manak nakpada leiba miyam amadi khul ngakpa sing mafam adu tamna changsinnarakhe Miyam changsilapa ubada tharoi lok chingsang dagi KUKI Militant sing aduna masing thingamdana nongmei round kaya kapsilakibani hairi adumapu maitai khul ngakliba singe maikai dagi handuna nongmei kapkibadi leite KUKI Militant singna leiriba tharoi hairiba khul asida Sikh regiment hairiba mafam amani leiriba mafam amani